Tangkak ahum Lakta Kuki Singna Moreh Leiba Meiteishing yum Chanipan Kunipan gi Manungda Chada Marfu Mapan Thakhre. Moreh da narco Kuki terrorist Singna Meiteishing da Chatharakliba Tamthiraba Lal Asigi Ahoba Numit Me ahum dagi hauduna Tangkak ahum Lakta Moreh Leiba Meiteishing yum Chanipan Kunipan gi Manungda Chada Marfu Mapan Thakhibana Maram Oiraga Yum Amadi Dukan Sing Tangoi Onkhre Adum Oinamak Moreh Ward number 6 ki Bazar Amadi Tali Rota Yum Kharakak Tarak Lehauri Chahi asigi me ahum ge nungthildagi khangaudana Churchampurdagi haurakhiba Kanglup ki irangna Indo Myanmar border town oriba Moreh da thuna yangna yaurakhibaga loinana Moreh da lairiba mangjongnana thaurang tauraba Kuki Singna yelau mi ama oina Moreh gi tongan ba leikai manga da khundariba Meiteishing gi yum dukan hotel godown amadi laisangna jingba kaya paktaknana maithaduna mangtakhanki Thaudok asiga mari leinana MAMI TV na fangba report ki matung ina Moreh da Leiba Meitei Leikai manga gi apunba misingda lising ahum ga chamri hungfulei amadi apunba Meiteishing gi yum masing Chanipan Kunipan ni hairiba Meitei Leikai manga adudi Moreh khunau Leikai da ward number 9 gi apunba Meitei masing Chatruka humfutara taruk lei Moreh Premnagar Mungyamba Leikai ward number 3, 4 amadi 5 ta apunba Meitei mising Chatruk kun Moreh Turelwang Malaikai ward number 7 apunba Meitei mising Chatrit Kasup na Mari Moreh Hainau Mokhong Leikai ward number 7 da apunba Meitei mising Chatrit Kaniful Nipan amadi Moreh Kaithel Khongnang Thaba Leikai ward number 6 amasung 8 ta apunba Meitei mising Chatrit Katarani Thoi matam kayagi mamangdagi yelhomi oina leirakhibani hairi Adubu irang asigi khudong chaba lauraga Kuki Singna haukiba me ahum amadi marida amadi July 13 faubada Moreh da Leiba Meiteishing gi yum dukal hotel laisangna chingbasing maithaduna mangtakhanki Chaurakna Moreh da Leiba yum dukan amadi hotel Chada Marfu Mapan rom Thakhre haina panari Masigi mathakta Kuki Singna Meitei amadi Hindu Singna lachaba laisang tara Ima Imoinu Laisang Nongpok Ningthau Nongpok Panthoibi Laisang Ima Kondong Larembi Khubam Ima Kondong Larembi Mithung Sang Khubam Ima Kondong Larembi Community Hall Khubam Ima Kondong Larembi Haraubung Ima Kondong Larembi Haraubung Mithung Sang Gaura Sampradai Jagannath Temple UFO Mithung Sang Singsu Maithakhe baduda Moreh Meitei Leikai mangagi clubs amadi CSO office sing Meitei Council Moreh All Community Development Organization Moreh gi office so yaukibata natana tongan ba lanai mioi singna chalaiba hotel sing Maithakhe Indo Myanmar gate number 2 manakta leiriba Manipur leingake multi-story market shopping mall amasu thugaiduna pochai huralaba matungda mangtakhanki haina report asina pale Kuki CSO Sing yauna lenga kasu taunariba Kuki militant Singna makuta khulai paiduna chatharakiba lal aduda akiba poklaba Moreh da khundariba Meiteishingna mathwai tabu hinglabadi haiduna Moreh police ki IB da changjafam lauduna leikhe madugi matungda thangnaba numit ki anganba ayukta Moreh da Leiba manga suba AR gi KLP kemta changjafam launaki haire Kuki Singna Maithakraba yum sing adudagi maningtamna ahangba atiada paikhalakhiba maiku singbu yengzaba natana karisu tauba ngamdana manga suba AR gi kemta changjafam lauduna leirakhiba Meiteishingna May 8 tagi AR na Tangkak naina puthораktuna tongan ba mafam singda hangliba relief camp singda hojik changjafam lauduna leire